BJP na majority laina Delhi da hanjin chatuna lengak semjage hairuba democracy ki wahanthok khangdaba BJP ki damang ikai bi haina suknugi MLA ke RANJIT na hairi Imphal West District Block Congress Committee na sinduna konthauzam lairembi leikai da leiba konthauzam ki MLA oiramba leikitraba konthauzam sarat ki machanupi konthauzam Sonia gi yumda pangthokiba Boat Chor Gati Chor campaign da wafam asi phongdokhibani campaign aduda MLA RANJIT na makha taraduna Delhi da toina chatlaga khong konbagi haina biasna maram oiraga lamdam asiki miyambo BJP ki makok thongba singna kaishu leitana khalamoi haini leite lamdam asida thokliba irang asi loishinge hairabadi ngalingaida loishilamba yabani adubu lengak pahitaba Delhi gi yaka yenglingaida chahi ani hena Manipur kang khong chai handuna thamli haina BJP da maral sikhi Thoramadu Lok Sabha ki MP Angomcha Bimol Akoizam Kundrakpam AC ki MLA TH Lokeshwar Congress MLA Oramba N Loken M Oken Dr. Khwairakpam Loken Former MP T Mania Veteran Politician O Joy Yauna Masak Naiba Miyoi Kiana Sarukyaki Democracy ki fajaraba miyam ni birakta ki miyam na chahi ma ngani hoya khajaba dum miyo khanbagi system se masida huji kairiba Bharat da Parliament BJP है पार्टी से ना बहुत सो है बहुत पुराना लोग काफी बड़े ना गाड़ी सो सिद्धू था वो है पुराना लोग भी बहुत अदुम में मेजोरिटी ना फम में भी सिद्धू है फम में आता है फम वो है नहीं उसे